Tronglawida piklipa angang anibu tamthina hatok pikiba thodokpu yaningdaba phongdoktuna athubada shanti hanjilhanbiyo haiba rally ama ngasi chatkhre. Lilong United Club LUC amasung Women Association Arabti loinana Lilonggi Club Organization amadi satri singge apunba rally ama Lilong kalai khongdagi hauraga Lilong hainau mokhong phawba chatki. Rally aduda thokaningdaba thodok thokpagi mami takhide shanti oina Manipur gi saktam kaiba yaroi amadi justice pami haiba kholaw kaya lauke. Arabti maning lekai apun ba mayra pai bigi process loina to jabane asi aikoina mafam asida aikoi jati bijati haidana apun bagi saktam mama sagate hairaga akoina yamna peswina relay ama sasari base ngasigi khunai asida tangdu laita daba punsi marel ama da lelakliba mama ama oina aikoina yumdagi thokriba isasi hingna halakadra amadi mokta leide haidna paw tarakadra haibagi laita daba wakhalama loinana yumda leliba sidai sida aikoi karamaina pusi lengani haiba ase ngasigi paliba lengak asida aikoina ahambada hangningi loinana mamana pikliba masa anibu mathanungda kolaga tumingaida mama gi mathadagi selaga hatopi iba haibase mama ma oina aikoi thamoida punsi seisida kaungam laroidaba amadi khangba ngambagi pangal lairaktraba matam asida masigi justice thokpiyo haidana Perza khudingma aikoina lawringe talak asai saisida amuksu okhrunda sajing hato pirakba loinana masi kanana tawribano masi aikoigi ngaknanaba force laina ngapidriba kari marangino haidana hangba wahang kaya hangba sangba isa ahum amaso nongmai sindonda isa chenare mama oi bigi saina kon khang bangamda parzana khang bangamda na force laina ngasi laibak saisida tawriba misambo siyamna hatliba si force na khoi kari tawdana laide haidana wahang kaya hangba sangoba isa singa dusu nongmai sindonda isa ahum amaso punsi pikamna hangiba masugumba thado asida Manipur da laiba aikoina mama ama oina ngasi karamaina khangana laigani aduga wahi khudingi lam khuding mata maitai changba yade aduga aidi frida sali haiba semgi wangang asichu thamoi sengna penda ba pangdau lai gari thoisi aduga sigi justice phangalu haidana lairingai marang asai saisida ukhronda amo lambida chachaba misam ani ahum amusu hatopirakba masida aikhoigi lairiba parza aikoina karamna aikoi ingna singna yumda sak ising chadana laigadabno maduna khangba ngamdadana masigi lengak pairiba sina aikoigi India sarkar da aikoigi state sarkar da state ta chathariba crime asi kari marangino kanana singche tharibano haibasi puthokpa ngamdribase ngasigi aikoigi Baliba is the Sarkar asigi mapi mapaba oiriba sinsigi ason bane hainenge sahi ahum chupna Manipur da sugam awaba thengna aba saitheng mayam sida ngasi phawba Narendra Modi na wahi amata haidaba se kari marangina masi aikoi misam aikoi na hangbagi mohta state asida baliba aikoi mayam na khuyek pidana maikhorbo laiba ki mapi mapa amani aikoi gi state ngakadabni haidana thakaliba makhoina hangbam thokdabra haibo wahi ase imana hangnenge party asigi party ujik baliba election kuidre masigi election asida hojik paliba sarkar asina makhoina uji kuidriba matam asida isida uji chathariba crime asigi justice puthokpa ngamagadi makhoida akhoi parja mayang khanaraga aduna makhoi bu palhangidra or palalaroidra haibadudi parja mayang gi comment gi matungina makhoi bu para chap chana tamdigani habu watham